ngasi phong tongan machi phong singdagi maruiba pausing khongatcharaga mayamda share tawjage mayam loi phoktaminasi OPD hanglagani COVID-19 gi laisat asina maram oiduna matam kuina layengba leptuna lairuraba Jenims ki OPD thasi gi taraga nipani gi hangduna hanagum mathau torokani haina hospital asigi medical superintendent professor KS location thadorakpa sirol amana khangalagli OPD hanglagadaba asigi yenglaga hospital asigi doctor nurse amadi staff singna hanagumna mathau tawba hawgadabani loinana miyamna social distancing ngakpa amadi face mask upna singba COVID-19 gi laisat asi ngak thoknabagi kanglon singak nasatgadabani han su serol asina makhatana hairi panbayabadi COVID-19 gi laisat asina state asida parks na sandoraktuna hospital asi covid ki anaba kya gi leng phamoina sijina kiba mamang sai inglisingani ga kungi march thadagi horaga emergency natana OPD gi patient sing layengba leptuna lairakibani haina su fonglibasi fongasina makhatana fongdorokli makhatsa tharakpoina topa maruiba pau khrana sibigi serak pi khrabi yathang thabak to onto o haina protest tawkhre session judge thawal sibigi serak pi khraba thawal laisang them khongmanungdagi irom sauren gi verdict ngasi andro kaithil wakat mifam gi khongjung sathakre wakat mifam gi khongjung adu all andro maira paibi association silaga masing yamlaba nupi sing sarok yaduna sangsin khibane wakat mifam gi khongjung adu go mari lainana all andro maira paibi association gi secretary TS Ubasorina minungsi leitana nungsinaba nupi bu kauktholaga hatopiramba thaudokta chenariba sauren gi mathakta session judge thawbana laukthokhiba verdict adu taran oi verdict asi awang mathaki court amadi mari leinabasingna ikai khumnabiduna thubu matamda thabak to onthokpiu haina fongdokhi panmayabadi kumja inglisingani ga taragi July 10 da nungsinaba nupi amabu mayumdagi kauktholaga nupi oibigi ikai khumnaba mangalaba matung hatoktuna hondok pirambagi maral session judge thawal enaktunoi surina mamangsa inglisingani kungi December 13 da Europe sauren gi mathakta sibigi sarak lokthokibani haina su pawsina makhatari atopa pawamana COVID-19 gi negative certificate pairaga hosteler sing sanghangadabani education minister COVID-19 laisana maram oirga matam sangna class tawrudraba matungna January 13 gi Manipur da laribi school college singna class 9 amadi masigi mathaki class sing asi lairik tamba hawgodoribasi laisat asigi yenglaga shift 9 sathanaba laingakna thabak lokhatle hostel amadi boarding hanglibasingna hosteler singadu covid test tawraga negative certificate pairaba matungda hostel sanghangadabani haina education minister Surokhaibam Rajena fongdokre all secretary talaiba minister gi office ki conference hall permission ga unaba amada minister L Rajin hai ngarang Kamjong district headquarter da pangthokeba cabinet mifam aduna matam sangna lairik tamba phanglaktraba tungda school amadi college sing class 9 gi mathakta leiba class sing hangdukna ba warep lokibani education s department gi makhada class 9 10 11 amadi 12 class sing offline class horagani hairiba class sing asi covid-19 s opinga na ship 9 sathaba hogadabani class 9 amadi 11 gi oina class sing asi ayukta tawbayai class 10 amadi 12 ki oina hanagi school gi matamda class sathabayai adumainamak masigi matamasi school gi khudong saba yenglaga masana lepsabasu yagani haiki minister makhatana hai school singi hostel singasi hangdokpagi ayaba piragani adumainamak hostel sing natragana boarding da laidiba angang sing adu covid-19 negative oibagi certificate pairaga hostel laibigi ayaba pigidabani hostel lam hairoi sing lehenba natragana school kahanba matam school singi head singna mapa mama singdagi masa singi school kadringagi mamangda ayaba ma lawbasange adumainamak cantonment zone da laiba mairoi singdi phibam phagatriba faw school kabi yaroi school singna makhoi yoiba school hangdokpagi thabak ama lakholakpa matamda madu school adugi makok singna mari leinaba ZEO singa tanaraba matungda lepkadabane haiki hairiba thabak thoram sing asi haksel ga mari leinaba covid-19 gi SOP amadi physical distancing dawbuga loina mahi tamanba amadi school amuk hana hangdoknabagi safety protocol soidana ngakna pangkodabani haina minister makata khi hairiba kanglon asilanai oina hostel salairiba natragana boarding salairiba miyoi singna su ngakna satkadabani masi ngakna satli satti haibadu mari leinaba district singi ZEO sing amadi official singna matam gi oina laktuna yengsingani haina minister makhatana fungdokhi lainga ki phirep asigi matangda minister na hai class 10 amadi 12 ki exam asi pangthoktaba yadabana lainga na class honaba phirep asi lorakpane mairoi sing class 10 amadi 12 ki exam sing asi
mai paklaba matungda tunggi punsigi lambi semnaba pambai oigadoribani loinana lamdam asida COVID-19 positive oibagi sang hantarakpa amadi vaccine puthorakpa asidagi lengana school sing hangdoknaba phirep asi lorokpani haiki pre-nursery digi class 8 fawbagi school hangdokpagi matangdadi class 9 gi mathakta lairiba class sing hangdoklaba matungna madugi phibam yenglaga thabak lakhatkani haina minister na makata khi makna hai college singi oinasu semester 6th gi matungina ayuk amadi nungthil sip khaidoklaga tamba honaba higher education department na leplokani haiki lengana school hangdoknaba horakliba khongthang asida lamdam asida lairiba lupsing amadi miyamni SOP ngana sapiyu COVID-19 laisat asi thengnabaga loinana mairosing mai masin tambagi khongthang asida mai onsinsi haina minister na makata khi college sing school sing hangdokadori basi yenglaga principal sing amadi head master sing school sing adu ningthina sanitize tawduna amadi mahiroisang sing ningthina luna nana thamnaba thabak laukhatnaba khangan khi school sing amadi college sing oja sing mahiroising gi putharaga lehauriba syllabus sing adu menkanaba thabak tawbagi tangai fadaba lei haiki Board of Secondary Education Manipur amari Council of Higher Secondary Education Manipur na lawa exam singi matamasi school singi class hauraba matungda athubada mifam ama pangtholaga khanaraba matungda lauthokani haina minister makatana phungdokhenasu pawsna makatari loiselakpa amasum mapalam geba maruiba pawkhra mayamna share tawjaramge Norway da COVID vaccine kapada ahal kun gom doi shikhibagi matangda thijin humjinba hokre United States ki Pfizer amasum Germany gi BioNTech na puthokpa COVID-19 laina ngakthonaba vaccine adu Norway da ahalsingda kapada mioi kun gom loi shibagi tawdok thokraba matungda laibak asina kup thana thijin humjinbagi thabak hokre hairi Prithvi sin matungna wakhal yamna wahanba mong ahal kun gom loi shibagi tawdok thokibasina maram oiduna atai vaccine kapnabagi damak ngairaga leidiba masa yamna solaba ahalsing hana ningthina yengthoknaba doctor singda khangan khre haina British Medical Journal BMJ gi report amana haiki tanja sanaruba oirambasu yai adubu chapchabadu khangdri haina Norwegian Medicine Agency Noma gi medical director Staner Madsen phungdokhi anowa technology oiriba mRNA da yumpham oiba Pfizer BioNTech ki vaccine asi khaktana tana Norway da US ki Moderna company na puthokpa vaccine seasonary al kun gom de shibigi thawdo aduga mari lenana agency na case kun gom doi gi matang dadi vaccine kapad mauksa gi oina lehau khara torokpa oning ba masum khongham thabada ahal singadu shikibani haiba khangle makhoi hanadagi yamna sonba maramna vaccine ge sigumba mauksa gi side effect asida makhoi shikibani haidi khara masa phariba masum naha oibasingdadi masigi side effect khara si thoidona akaiba laiti amasum masidi vaccine kudimakta tawba ngaktani ahal singdadi fibam hena Soksil hankiba oirambasu yai haina Madsen haiki vaccine kapagi thabak makha chathanaba adubu yamna masa solabasing amadi hanadagi arubana leibasingdadi khara kupna yengsilaga thabak tawnaba doctor singda khangan khre haina mangna haiki Norway da hokiba sayol kharasida vaccine asi dose lising kun gi mathakta kapkhre amasum care home da leibasingi maraktadi hanadagi su sayol amada makhoi samri romdi adumak si haina BMJ na report tokhi vaccine kapada halkun gom doi shire haba paw si sainagi Global Times pausina yan hana report tokhi amasum Norway amadi ate lebak singda Pfizer gi vaccine si sizinaba toknaba Chinese health experts in appeal tawbigi wofamsu phungdokhi Norway gi state media NRK gi report amada laikhidraba ahal singno masagi sei marfu gi mathakta leiba ngaktani amasum makoi kharadi maudra henbasu yawi hari hena su pauksi isna makhatana phungdorakli atopa pawmana paisa singdabadigi Pakistan gi plane fajinkhre list seasonaba Pakistan International Airlines PIA gi plane ama diu satpadagi Malaysia gi Kuala Lumpur airport Malaysian authority na fajinkhre hari paisa yamna tonba maramna Malaysia gi local court amana order tawbadagi PIA gi plane adu fajinkhibani Boeing 777 adu PIA na ing lisingani taraga mangada Vietnam gi company amadigi fista lawbani airlines asina masina taba atopa plane amasu fista lawkhi yamna nuaitaba amasum ikai ningai oiba mawongna passenger sing plane tongkhalaba matungda authority na fajinkhibani plane adugi member taraga nipan saba staff su
Kuala Lumpur Palaga Lakre, Makoi Protocol Gimatung Numitaraga Marini, quarantine amuk tauragani haina paugi source na hairi, awaba taraba passengers singadu airlines na yengsili, Makoi atopa flight na mathorang tauri haina PIA na social media da phongdoki haina spouse na makata na phongdorogen. Thank you.